BJP na luchingba NDA lengakna Mgnrega gi maming VBG Ramji haina ontokiba amadi Central amasung State ki financial share gi pattern hongdokiba gi mayokta Imphal East District Congress Committee na sinduna ngase Singzamai Wangma Khetri lekaida wakat mifam pangdokre Restore Mgnrega, Restore Dignity, Restore Rights haina NDA lengakta takshiladna chathakiba Mgnrega Bachao Sangram gi khongjang aduda Thongzu AC da Congress ki mirep oikiba PCC member Seram Neken, Ketrigao AC ki Hanigi MLA MD Amin Saha, Imphal East District Congress Committee Working President Longjam Kumar Amati, Thongzu Block Congress Committee Working President Salam Ibohana Chingbasu Sarukya K. Wakat Khongjang aduga mari lenana PCC member Seram Neken Hai Congress na luchingba UPA lengak na hudokhiba Central lengak na chada marifu tara amadi State lengak na chada tara puthoklaka chalaiba Mgnrega gi maming VBG Ramji haina NDA lengak na ontokpada natana funding pattern so ontoktuna Central lengak na chada humfu amadi State lengak na chada nifu puthok handanaba hotnarakpa asina Sel tungi pibam pataba Manipur gumba state asidadi egg ase makhatana chalaiba ngamloidabagi fibam amada laklagani Panchayat ki khuthangda leibak asigi kachin koya da leiriba khungangi miyamda senthok lambi piriba scheme ase ngasidi anoba egg asina thekagi mawngda onthorakle hena laibak thibadi state asigi oina kumja english ngani kunnithoi dagi panchayat ki election pangthok tabana job card ki thabak sing ningthina implement tawbangam dana leiri cheirak asida BJP lengakna chatharakli bathong asina Manipur gumba apikpa state ke miyamda hena chaithing piragani haina mahakna phongdokhi wakat mipam aduda sarukya ke ba Ketrigao AC gi hanigi MLA MD Amin Sahan haikebada Mgnrega ase maru oina khungangi thabak phangdaba sing angam mathakta thabak piduna imung manung puwa ngamnanaba Congress na luchingba UPA lengakna hodokhiba scheme ni adubu hojik oirakliba phibam asidi nongmagi shuraga chara tanjariba miyamgi punsi khangu thakta thatnanaba hotnarakpani haina mahakna pendaba wafam kaya phongdokki 2022 की अक्टूबर दा होगी पंचायत की ताम से लोय खरबाउदा बुझी फाउदा इलेक्शन तौदना सोम लेबसिना मरम होइदना पंचायती स्कीम मैम से लोइना फेलो हेलपने अदुगा सिगा चानाना हुजिकी एमजीनरेगा की स्कीम जिमसु ओना तेनबा मोंगदा सेंट्रल गवर्नमेंट ना एक अमा चेंज अमा तोरपसे सिना मणिपुर मियाम ददी अतुकी मति अवाबगी मथक अवाब माय उना भाइबदु ओय मियाम की राइट थबक सुबगी राइट मत्पीगनु मियाम की नोंगी फंगदोबा सेंफम मत्पीगनु अदुगा लाइरबा स्टेट सिंगसे सिदैसिदा हाना फंगंबा खुदोंग चाबा सिंगसे मत्पीरकांदा इना खुनबा गाता सगतपा अदुगा लाइरबा प्रजा लाइरबा स्टेट पु नमथबगी थबकसे तौबीगनु हाइबसे मणिपुर प्रदेश कांग्रेस कमिटी की माइकैदगी इम्फाल ईस्ट डिस्ट्रिक्ट कांग्रेस कमिटी माइकैदगी मयामना थमजगे रेलवे स्टेशन बिंग ऑनथोकपा लम यो पिथोकिबा एयरपोर्ट बिंगोन पिथोकिबा सरकार की प्रोजेक्ट ऐसे अखोइना सेल मखंग लोइना पुनमक प्राइवेटाइज तौथोकिदना अंबानी का अदानी की स्टेज नोय चतकिदना कोई भारत से मांगबगु मोरा बले अतोनि अखोइना थमजेनिंग सी कांग्रेस पार्टी मखो क्रमी अखोइ मयाम सिना हाइबदी हाइरिबा स्कीम नरेगा ने खंगरेबा मयाम NREGA खनरिबा प्रोजेक्ट से मसिदा रिस्टोर तोबिबने हेना फगनि प्रजा की यंगगा हाइदना मैंने अपील तोरी थैंक यू